ST demand gi miskol campaign ngasi loisinkhre mitai maitai bo constitution gi ST list chalhanduna lamdamasida kunda minereba phurup sing marakta manaba liching amagi makhada purakna pandamda mitai maitai tribe union mamang tha November kundagi satharakpa mass miskol campaign ngasi December 13 da loisinkhre mitai maitai tribe union thadurok charol aman hai November kundagi sangsilakpa mass miskol campaign asida miyoi lak nipan lising humputara chahum yankai henbana saruk yarakhi Puruk masa asina masagi hingnabagi haksing kanjanaba sangsilakiba campaign asi miyoi lak mangana yohonaba pandam thamkibani adubo lamdam asigi thabak tawbiriba CSO kunmari masing yamlaba local club singamadi maria paibi lob chamu humpu manga lenga ki employees sing kaithel gi ima ibel sing suri nomliba miyamna sogot pirakpadagi miskol campaign asida miyoi lak nipal lising humpu tara chahum yankai henba mising asi yawrakhibani campaign asida wal mitai council kangleipa kanbalub global mitai diaspora nasu asobu thodang lobirakpadagi campaign asi mai pakna changsin bangam khibani campaign asi tha asigi kunda loisina bupandam thamlambani adubo miyamge apambagi matung ina December 13 fawba sangdokpani hairi cherol asina makha taraduna hai campaign asida Manipur gi wangmadu khundadunu leikraba Tripura Assam amadi India gi state kayada leiriba mitai CSO mahiroi sing amadi miyamna so asobu thodang lobirakhi campaign asi sinlangbada social media gi platform kunthra taret amasung masak nairaba celebrity kayana achobu thodang lobirakhi loinana campaign asigi sinlangbada pukchel chawrba ireja singdagisu selthum amadi tengbang polom gi oiba angamba mating kaya su pangbirakhi asigumba mamal naidraba tengbang sing pibirakhiba asigi damakta mitai maitai tribe union na hainingai leitana tawbimal khangbu utpaga loinana miyamgi mafamda kok nonbaga loinana ikai khumnaba uchari hairi mitai maitai tribe union na sangsin giba campaign asida miyam hubna saruk yakhiba asina hauzik makha taba khongjang sing changsilakpada miyamna mapung phana sagot pirakani haibasi achet pathajaba thamjai mitai maitai bu Indian Constitution gi article 342 clause 1 da yahon nabagi damak aikhoi gi miyamna makha ta na khongjang changsinaba khongthang kaya lorakpada miyam pomna mangna su tangai fadabani khalaga saruk yaminasi hainasu cherol asina makha ta na phongdorkli